August tha asi chingmi tami Manipuri singi mafamdadi numit thana leiri makai mai isingna chamduna su kongum naroidaba madi tatna thana yadraba ningsing thama oiduna lakli. Sahi khudingi August 13 lakpada Manipurna British loilenga ki mayokta iramdangu ningtama ngaknaba sokna kibalanda thawainu pontha pikraba Tikendrajit Thangal General Pukramba Kajau Charai Thangala chingba athaubu pumnamak puningsing halli. August 13 masung 15 dana Manipur masung Indiana British ki makutagi ningtam haubudu ningsing halli. August 13 lisingani marida lamdam sidagi aphaspa lising masamapan yankini pan lauthoknabagi akanba Ihouda masa matomta mai thajaduna sikraba mahiroi athauba pebam chitaranjanbu ngasigi mirol sina kaungamdana ningsingli. August 19 lising masamapan humpumanga gi saklam khongchat ki thaudokta laikhidraba athauba sing adubu nauhongnana ningsing halli. Matau asumna Zeliangrong miyamgi lamjing maira maribak ningba Haipou Jadonangbu British na namduna maral pisilaga hatkibudusu August tha asi kunma pandani. Jemai liangmai amasung rongmai hariba Manipur gi nongchup thangba Tamenglong gi lamdam North Kasar amasung Nagaland gi saruk kharada khundariba phurupsa ahum asigi ahobu wahi ahum ase sizinarga syamba wahai Zeliangrong miyamgi apunba political identity ama thibagi Ihou asi Haipou Jadonangna lising masamapan kuntaret ki tangkakta maira sukhat pirambani. Lising masamapan sumna mangada Tamenglong gi Kambirol khunda Khunjalongmi Thuidai amasung Chunglung liu anigi anishubu mapari oina Jadonang taibang de khongdaraki. Angang oiringaidigi hauna maruk sing changkhonba lining laisol pungning lupchaba Jadonang ningthina iba pabang mhaudrabasu Manipuri ngang mangami Bengali amasung Hindustani su khara ngang mangami hainei. Mahak namagi phurupsa masel gi marakta khaibung tanaba thaduk handuna amatu oibigi apunba lingjen ama sagatlami. Mahak namatamadugi nat chanabi amasung Lining Laisolbu Matamga Chunana Semdoktuna Loilam Lengak Loinana Sangsilakiba Christian Lining Dagi Magi Purpsa Singbu Kanana Bohanarami. Matamadugi British Loilangakna Mahaki Kunai the Namsilakpa Kangam Drabamiot Minasing Langaki official sing the lakpada Singmi Singbu Mamal Pida Namduna Pot Puhanba Yarek Chaktak Pihanba Namduna Tabak Shohanba Masung Yumthong Kudingi House Tax Oina Sahi gilupa ahum lobuna singba British ki chumna balenga kanglon singi mayokta miyang punna lepminaki. British singdi kuiraroi lamdamasi thadok tuna satkhragadabani aduga ningtamba awat apalai trabalai linglagani hainasu mahakna Zeliangrong miyamda thajahalami. Jadonang na faikhlak leba thabak singaduna matamadugi Manipur gi political agent J.C. Higgins tadi achouba kokchikpa ama oiki. Singilu singba sibu maral amanatraga ama sijillaga fanaba asingba tanja ngaiduna laiki. Mahaki pauktaktagi matamadugi Northwest Subdivision Tamenglonggi SDO S.J. Duncanna lising masamapan kunipangi December 3 ahanba oina Jadonangbu faki. Adubu akaknaba maral piba ngamdabadagi mahakpu thadoki. Adubu lising masamapan kuntragi Marsta mitai panamana lalonba mari Kambirolda khulgi namungbagi kangnon thugaiduna sangbagi damak hatkibada Jadonangbu fanabagi tanjama Higgins na lauki. Mihatpagi thaudok asi kona khangnaraklabada Lunglungpu kauba mukti khulendagi Jadonanggi mi amasu yauna mioi kayamarum phagatuna mihat asi Jadonang sinduna pangthokpani haina lautunabu khujil thorang tauduna mabu amuk hanna fanabu honaki. Tasengnamakti thaudok thokpa numit aduda Jadonangdi nungkau khulgi lothanang kauba mioi amagi yumda laiki. Adumakpu British na Jadonangbu Lakhipur Police Station gi officer Fijam Setpa Imtiaz Ali gi matengdagi lising masamapan kuntramathoi gi February 18 da Kasar gi bina kandi dagi faki. Ahanbada mahakpu Silchar jail da mathangdana Imphal jail puraktuna Higgins masamakna police prosecutor amasung judge ahumak oiduna Jadonangbu masa ngakthok chanaba wayal kangon gi mateng amadi khudong chaba amatta phanghandana IPC gi makhada wayal sataki. Higgins na case adu da maral siriba atai miyosing adubu sibagi cheraktagi kokpigani haina thiamlaga Jadonanggi mayokta approver sing ohenki. Asumna asumbo wayalbu khwaidigi chawna nathaiduna lautunabagi sarulang amada Jadonangbu namduna mihatpagi maral sejinduna sibagi cherak peki. Lising masamapan kuntramathoi August kumapan thangju numit ki ayuk pung taruk tabada Imphal jail gi maning nambul turen mapanda masagi sahi kuntaruk ngairiba athauba Haipou Jadonangbu sidriba phawu thauri yanduna haki. Adubu mahaki yat ki pambom oina angang oiringaidigi loina rakhibi oinamlonggi nungkau khulda pokhibi mareibak ningbi chanura gaidin liuna Zeliangrong Ihoubu hena mapangan laiba mongdo makha samthahuki.
ngasi maribak ningba Haipou Jadonang amasung Rani Gaidin Yuanimak Aikhoigi irakta leitre adubu makoini lamjing biramba Zeliangrong miyamna Indian Union gi fiba nungda makoigi political identity ama thibagi Ihou dudi makha chathahori ngasigi malemda apik purupsa singna chathariba loisindriba struggle kaya si ururaga Jadonang na magi purupki saktam ngakchenabagidam changsilama khongthang singa simadi ngasigi Manipuri pummana thoidokna Zeliangrong miyamgi mafamdadi kaungomdana sanagi mayekna iba puarigi tangkak oihore Purup kayana punna khundaminariba sarangnaba thaudoktana thallaba ngasigi Manipurda Haipou Jadonang leikhidabagi thorom pangtoktuna purup kuchu amadi liningi khenaba thamdana Manipuri pumnamakna saruk yaminaba haibasina Manipurgi apunbagi saktam ngakminabada achaubi inot ama oihoragani loinana mahakna leikhidaba numit August 9 nasibu general holiday lauthoktuna state function ohelabadi Manipurgi apunbagi saktam ngakpada achaubu mateng oigani